ꯃꯤꯈꯨꯕ ꯃꯃꯥꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯄꯣꯛꯏꯀꯣꯅ ꯈꯔꯝꯖꯔꯤ ꯉꯁꯤꯗꯤ ꯆꯣꯀ꯭ꯂꯦꯠꯀꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯄꯨꯖꯔꯦ ꯆꯣꯀ꯭ꯂꯦꯠ ꯑꯣꯏꯅ ꯆꯥꯔꯁꯦ ꯉꯁꯤꯗꯤ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯥꯔꯛꯏꯁꯦ ꯁꯤꯒꯤ ꯃꯉꯥ ꯄꯤꯕ ꯃꯟꯁꯦ ꯉꯥꯛꯇꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯁꯤ ꯍꯥꯟꯅ ꯇꯦꯁ ꯇꯧꯔꯒꯦ ꯁꯤꯗꯤ ꯑꯗꯨꯝ ꯍꯥꯎꯈꯤꯕꯅꯤ ꯂꯩꯇ꯭ꯔꯦ ꯃꯉꯥ ꯄꯤꯖꯔꯁꯨ ꯑꯗꯨꯝ ꯇꯧꯕꯅꯤ ꯁꯤꯒꯤ ꯃꯟꯁꯦ ꯃꯩ ꯆꯠꯇ꯭ꯔꯤꯉꯥꯏ ꯋꯥ ꯂꯩꯇꯦ ꯂꯩꯇ꯭ꯔꯦ ꯃꯩ ꯆꯠꯂꯦ ꯁꯤꯃꯗꯤ ꯑꯃꯨꯛ ꯆꯥꯗ꯭ꯔꯤ ꯚꯤꯗꯤꯑꯣꯗꯒꯗꯤ ꯌꯥꯝ ꯎꯕ ꯄꯣꯠꯅꯤ ꯁꯤꯁꯦ ꯑꯦꯗꯚꯔꯇꯥꯏꯁ ꯌꯥꯝ ꯇꯧꯕ 5 star ꯁꯤꯁꯦ ꯄꯦꯠ ꯄꯦꯠ ꯂꯥꯎꯔꯦ ꯁꯪꯒꯝ ꯁꯥꯏꯕ ꯃꯥꯜꯂꯦ ꯌꯥꯝ ꯅꯥꯟꯅꯒ ꯄꯦꯛ ꯇꯧꯔꯦ ꯇꯠꯂꯨ ꯌꯥꯗꯦ ꯁꯤꯒꯤ ꯑꯃꯗꯤ 5 star 초콜릿 ꯃꯌꯥꯝꯁꯤꯕꯨ ꯆꯥ ꯉꯝꯗ꯭ꯔꯤꯕꯗꯨꯒꯤꯕꯣ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯀꯜꯂꯦ ꯁꯤꯗꯤ ꯁꯤ ꯗꯥꯏꯔꯦꯛ ꯆꯣꯀ꯭ꯂꯦꯠꯅꯦ ꯃꯅꯨꯡꯗ ꯒꯣꯜ ꯃꯆꯨꯗꯣ ꯌꯥꯝ ꯊꯨꯝꯕꯗꯤ ꯑꯣꯏꯗꯦ ꯁꯤꯁꯦ ꯆꯣꯀ꯭ꯂꯦꯠ ꯑꯣꯏꯖꯔꯁꯨꯀꯣ ꯃꯍꯥꯎꯗꯤ ꯏꯁ ꯑꯔꯣꯏꯕꯤꯅꯤ ꯑꯊꯨꯝꯕꯁꯤꯗꯤ ꯕꯦꯔꯥꯅꯤꯍꯦ
ꯆꯥꯛ ꯆꯥꯕꯅ ꯐꯩꯌꯦ ꯁꯤꯗꯤ ꯃꯟꯁꯤꯅ ꯍꯦꯟꯅ ꯅꯩꯗ ꯀꯤꯠꯀꯦꯠ 그 초콜릿에 홍 무슨 작물이나 홍문에 나오더라고 뭐 안따라 비우냐 배까지 안 나면 더 타박도 에이 많이 떨어 홍원밥 선생님 초콜릿 사오지 완전 와람니 하나, 둘, 말.
Size mahal yang ya. Tak tadi lemon dah bang. Coklat sih tadi beratkan. Sini satu sanggil. Masih di sekolah sahabat dekat pe. Nhưng mà máu rồi, sương mưa rồi. Xiêm thì cái nó có tội. Ăn môn rồi à. Masuk tahu sih dia. Ngauri tahu. Mending dah kena jauh. Họ đi hỏi chọc lẽ tăng người gì cái lắm rồi. Đấy. Xem chọc lẽ tăng mọi người cái lắm rồi. Wah, 그 Chocolate tăng bani gì đi bira này hay cái nón tôi mình hay nào mình là đi khang rồi ấy hay nào vào lại buns có cái nào này ăn hào chứ gì xem cắm sai rồi nó sai hay vậy mai sẽ để canh lau điều sẽ thoát lau ngasi video jadi kuam ni ko sak hone yam thina ko sak oi di ko adok ngam na sa ngam ni ko ado sida di ya de si atang bani di ko kitang bahau je tôi na sa da bai de akoi ang po sa da hai ta ngasi na han bani sai je amna kitang hai nam zuwa le tang khai mo lem gre adona video je matang ilusina ba to ge yang wa ai ko
ꯑꯗꯨꯅ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ